Chief Minister Nongthongbam Biren amadi Works Minister Govindas Konthaujamgi mityeng makhada Kakching Assembly Constituency gi leirak khulakshin tung koina chatnagadaba paver block technology sizinaduna lambi sembagi thabak makhata na chathaba hore haina Kakching AC gi MLA Mayang Lambam Rameshwar na phongdorakle wafam asi Kakching Paji Lekaida paver block technology sizinaduna lambi sembagi thabak chathariba ase yengshinba lakpada mahakna phongdokhibani Yangsin Khongchat aduga mari leinana MLA Mayang Lambam Rameshwar na hai handaki financial year asigi manungda lambi mari manga rom semba loshilagani mathangi financial year dana Kakchinggi Nongpok Nongchup pangna chatliba lambi sing semba loshilagani loinana kha awang chatliba lambi paring sing asisu semba loshilagani chaukat thaurangi thabak haiba asidi miyamgini maram aduna lepayade chaukat thaurangi thabak hena khumang Yangsinna Changsinda Bayadi Haibagi Pandamda, Chaukat Taurangi Tabak Sing Packet Lagani Hainasu, Magna Makataki. Kakching Kendragi Laiba Lambi Sing the paper block technology that Sahitara Hena Chakadaba, Aduma Lambi Sembagi Taurang, Kogi Hojoji Laiba, Sarkar Sigi, Honorable Chief Minister N. Biren Singh Amadi, PWD Minister Siri, Govindas Konthaujamgi Luching Makhada. Kakching Kendra ki manungda leiba lambi singsi chatpada yam nungainaba nung tarakpa matamda leikhom thoktanaba akoina masi kanna thajabani aduga hojik lakadoriba hanaki financial year sigi manungda lambi mari manga ama loisilagani aduga mathangi financial year da leiba ayamba Kakching Kendra ki lambi ayungba nongpoktagi nongchup pang chenba lambi singsi achoba singsi loisingani adugi matungda khadagi awanglomda cheliba akoigi pareng haina akoina khangnariba singsi thajilakani aduna amorabusu development haibsidi prajagi lepa yate thokli beirang chathariba hojok lairiba crisis si hojik shanti su numit kayani se hojik shanti leirage shanti leirabanina thabak sisu akoi amuk hena yang na toksinabadi akoi torang Honorable Chief Minister N. Biren Singh Amadi Sri Govindas Konthaujam Honorable Minister PWD ki makha tawai kana hona jage aduga praja gi seva kuina tawba phangjage